ngasi numida wairam phongkiba tongan manipuri se phongsing amasung thokiba thodo wathoksing dagi maruibi I pausing myamna thamjagi ahanbada kanglipaki maira news dagi lakusaraga center na singjawgum leblibi minister N berena karigi damakta manipurigi koki terroristing takthok ngamdribano haina myamna hangnarakli Bharat ki Prime Minister Narendra Modi amadi Union Home Minister Amit Shah ani na Manipur gi Minister Nongthombam Biren gi damakta Himalaya singjawgum leptuna lairi haina phongdokre adubu center na marebak ningmani ahingma bi tikendra jitni haina singthanari bis Minister N Biren gi damakta pambom tingduna leplaba phawbada kari gi damakta Manipur gi kuki terroristing si takthokpa ngamdribano haina praja section kya dagi hangnarakli Praja section kya dagi press da phongdorakpagi matunginati Manipur thugaina ba hotnariba kuki militant singasi se Minister N Berena kalakpena terrorist ni haiduna malem miyam khang lakthokrabani asiguma Manipur miyam gi aphongba yeknaba oiraba Susampurda sai kya dagi khundaduna leiraklaba mitei gi yum lising kya mai thaduna talaklaba loinana numit khudingi mitegi khul kya da numai kapsinduna yum mai thaba madi miyoi kya hatpagi thabak sathariba koki militant singasum kari gi damakta thauna pharaba center na pampom tingna lepriba Minister N Berena takthokpa ngamdribano Manipur lengang na lopum thokpa thaudang haujuk phaw lobungamdana leiriba sarkar si leirubagi kari kanari loinana N Berena Manipur gi Minister ni haiduna leiriba si ikaiba phawdrabra CM Berena marebak nungsi haibada haujuk Manipur gi oiriba kangkhong saiba mikap mirau kholtana nilaba phibamasi oinarabra haina phungdorakli Praja section kya dagi makhatana phungdorakpagi matungin Minister N Berena mathauna leiba marebak ningba lusingba ma oiba tarabadi Manipur dagi koki militant sing takthokpa si center gi mateng suklau lawduna Manipur da leiriba state security force kaktana yamna line takthokpa ngamani madugi thauna lingjela du Minister N Berena leitriba karigino karigi damakta yamna pangdaba lusingba amagi saklo lawduna leiribano haibisi miyamna hangbu hangoiri Manipur gi miyoi amatana kuki singda khatnaba hauruba khut tharuba madi makhogi yum thab leite khatnaba haurakpasi kuki na hana haurakpani yum mai thadun Susampur gi mitei sing talakpani haibisi Manipur lengana iseng sengna khanglibani asengbasi khangna Manipur kuki militant sing thomjilaktuna nomai kapsinbagi thabak leptana satharakpada Manipur lengana kari su tawungamna yamna pangdaba gi matawgum leithokpa si yamna lali se Minister N Berena madi maki makhada leriba minister MLA sing sap manaduna lebak miyam gi aphongba yeknaba oiriba state security force na takthokpada nongmadagi hena sangloi tawphom tokpa thabak sing si thahum hena tawdana minister na yumai sakpa misi mina thokpagi mikap mirau khulta duna leithodi besikari gi no haina so hangnarakli miyam gi apamadi haujik su athuba matamda numit khudingi nomai kapagi thabak chathariba kuki terroristing asi maribak ningba Minister N Berena mangjil thana sungthoktuna ariba security force sejina duna takthoko makoi takthoknaba honabada center force ngaibagi mathauta de heba wafamsu phongdorakli atop pawamandana Manipur da leiriba Kuki Zou phurup ki miyoisinga pukning phathana leibiyu Pangb ba mating pangani Zoramthanga Manipur gi singi district sing da khundariba Kuki Zou phurup ki miyoisinga pukning phathana santi oina leibiyu Mizoram lenga na yumthangnariba Manipur gi tribal phurup singi damak Pangb ba mating pangna hotnagani haina Mizoram gi Minister Zoramthanga na phungdokre Manipur da thoklibi irang sida mari leinana Tengnopal district gi tribal gi lusingba mana Zoramthanga ga unaba mada wafam hangna phungdokibani Unabadura tribal gilusingba aduna Minister Zoramthanga tangdu leitadraba Manipur gi phibam asida awab nanglaba miyoisingna thengnariba khudongsadaba kya amadi hingsa yaudaba khongthang ama lokhatpagi tangai fadabagi matangnasu marik sumna paudongki Mizoram gi Minister Zoramthanga gi Aizol da leiba office ta pangdokhiba mifam amada Mizoram dagi Manipur gi singi mafam singda fauna balambi sing nauna semjin mamadi Mizoram lenga na lambi asi semjin sajin bagi thabak paikhatna ba tawriba phirep ki matangnasu khanki loinana me ahum digi hauduna Manipur thokli irang asina maram oiraga Imphal satuna nongmada sangnaba yadraba polam sing leiba phangdabigi awaba mayuknariba si koknaba Mizoram gi meke digi leptana supply tongnaba hotnari haba wafam su thamki se Minister gi meke digi makhatana phungdokhibada handak Aizol digi Manipur gi singin district am oiriba Susampur phawba helicopter service tawbagi ayaba pirakpasi nongaiba phawi amasum khongthang sina maphamadu khundariba tribal phurup singna thengnariba khudongsadaba sing maru oina analengi thabak singda hena khumang sokshin bangamganai ki amasum miphamadu mangoinana Kuki Zou phurup ki MLA sing Indigenous Tribal Leaders Forum Zomi Council amadi atai maru eba miyoi kya ga Zoramthanga ga unaki makoina Manipur khundariba Kuki Zou phurup ki miyoi singi damak mateng pangbiba madi makoi gi damak lepibagi damak thagatpa su phongdokhi Amaramdana Kuki singna yum mai thakibadu Minister gi yum ni khanduna thakiba maini emtombi
War on the Kongza Moin Minister and Biren and local keeper Poppy, Tab, King Kongtang, Stongi Mirol Singbu, Kanabigitamakne. Ado Susan put a Kango and cookie militants in you might Tarakivado, Mite Singi Yum Nikalaga, Takivanati. Poppy Tabaki Mayok the leiriba Manipur Minister and Biren Yum Nikalaga, Takiva, Mite in Hina. She was Manipur President M. Tomina Fondocre. Wapam Singasi, Lamboy Kunang Kung the Manipur Trade and Export Hangliba Relief Came as the Sons of Pamlodur Lady in Metsinga, Sibis Nagi Maki Gitang Pulam Singin Topoga Marie Lane and Haikibini, Taramatugo Marie Lane and Magna Makataradunhai, say listening Ome and a Puari, later global mutation, May Mardi, Sangapuki militants in Insinduna, you might have a Gulina, the one but separate administration pig the behind the Bitori. Kuki Sing the Mita in a letter, you mamadi to one mapam sing the cookies and give maming tonzinduna Makoi Oinaba, Hot Narakmadi, send the Lupakur song at demand or rivesi Ikai Kandavagi, Taldoni. Manipur the Sona River Lalas, May Mardi, sang like cookie militants and Horapal Lal Neva, send the Kanglabadi, Makoi Natali with demand. Some nama for Pangb, Mana Makatan High, October Tad, Lakudri, Poppy Pambi sing out to Tamliva, some rifles sing at Tubumatam the Manipurigi, Salanko, Kangrup Anigi Murder, Sonari Lalasi, Santa Lanakana, Lali, Heavy Sada, Maudrogam upon Kanglapadi, Cookie militants singing Matata Ainia, the Bukulai Pine, Independence Day, Pangto Lambama, the Buraki Firalbu, Ikai Kumna the Bigimay the Iron Grape Action Localagani. Manipulanga cabinet ministers sing Emerald Cookie Lalhobi Loinabi, Ayaramana, cabinet na, Kanabuapam sing Makoina, Kangan Hivana, laying on a packet of Toram sing the cookie sing na, Kuro Tanglakpada, Irang Slakivane. How's it? Relief came the leiriba Mara Lazadra miyoisinga Sina, Pangb citing Awana Pumba cookies in the diet of Puga the Venezuela. Amaromdana, Langang na Lopam to Potodang Larok the Vadigi, Nasi Manipur Watu, Werakpani, Kemegasandra. Phurup Kiana Kundari, Manipur Gumi State Amada Amatu Ebigi Wakalona Mangzil Kadra, Nuxi Sanana, Laiminaba Yamna Maruoi, House of Pali Belingas and Lopam Topa Todang Mapung Pan and Larok the Vadinga Manipur Watu Oedi Benihana, Manipur Pradesh Congress Committee President Kemega Sandrana Fundokre, Wapamissingasi Impal BT Rotaliba, Congress Bona Pong to keep Rajiv Gandhi, Humdragamapan Mapo Numit, Ningsing Toranga Marie Lena Mega Sandrana Fundokimini. MPCC की लुसिंग कयाना सरुगियादुना पांगथोकिबा थौरमदुदा मेगा चंद्रना मखातारादुनाय लेखिद्रबा प्राइम मिनिस्टर राजीव गांधी ना लेबासिबु अमत ओइना नुंगसी सानना हिंगमिनबगी पाउजल्स पिरमखि लोइना युमथंगनरिबा लेबाकसिंगा अफबा मरि थमनना बहोनरखिबा लुसिंगबा माने ngasi ki थौरमसि मरु ओइना लेबासिदा लेमिनरिबा फुरुपसिंगी मरक्ता नुंगसी सानना पुरकनबा अमत ओइबगी वखलोन अमदि शांति लेबा लेबा अम ओइनबगी वखलोन पांगबने मांगना हाय लेखिद्रबा लुसिंगबा Asigi ningsing thoramasi mafam gara pangthongnari lusing basigi wakalon ngasisu aikhoi irak tilibini maramaduna lusing basigi tung induna amatu oina nungsi sana bamadi santi leib lamdamam ohena na buhona minasi leba ama santi oina leiraba matamdata chakhot maikeida kumang sakshina sanction bangam gadoribini santi bu leirabadi ngasi malem gi hunglagi be chakhot khongjela siga leba sigi na singsu sarugya bangamani amaramda ngasi manipur thoklibi irang sigi matangna palladuna manipur asi Tuan Phurup Kiana Kundari Lamdam Mane, Lamdam is the Kundaminari Bakang Masil Gimarak, Nungsi Sana Bamadi Amatu Webigi Wakalon to Sen Matatai, Adobo, Nasidi, Masui Tavigi Wakalonda, Lamdamasi Tangu Leta, the Piva Mamadalade, Masi House Pali Belengas and Locum to Taudan, the Mapung Pana Loda with the Gitorapane, Maramaduna Lamdamasi, the Upper Levak, Sasanama Purana Bamadi, Kanglu Masil Gimarak, Nungsi Sana Hanzilactuna, Santi Label Lamdamama, Ohenba, Aikopuna, Honaminasaki, Taramadura Saruyakiba, CLP Lusing or Ibo Binhai, Nasi Pangto Libo Humdragamapan Super Razib Ganigi Ningsing Toramasina Miana Pidiba, Pauzels Yamnamaru Evamani, Lusing Musiki upon the Saktam Nakmapamadi, Yumtang Riba Lebaks in the Upper Mari Tamna Bohonaramki, Magna, Lake the Big Taramasi, Levaki Amadi Estate Kitaka Pangtonari, Lusing Basinangasi Power Hinglam Lavadi, India Si, Science and Technology Lam the Hena Kumang Sokshilam and Hennes Sintaki. Ngasi ki thauramadu da Congress ki General Secretary mari party ki Karmi Kyan Rajiv Gandhi ki photo da heka leka tamduna ikai khumna bu utkhiyanisu pauksi ista makhatana sufungdorakli Amaromdana Zeribam da leiriba Kaju Badam soka thaurang loisang mamingtagi ngaire mari lenabo official amata leitre Manipulenga ki Horticulture and Soil Conservation Department ki makhada Zeribam district ki Vidyanagar da hangdoktuna leiriba Kaju Badam soka thaurang loisang asi mamingtagi ngaire
ꯃꯁꯥꯂꯣꯏꯁꯪ ꯑꯁꯤꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯩꯇ꯭ꯔꯦ ꯀꯥꯖꯨ ꯕꯗꯥꯝꯒꯤ ꯄꯣꯠꯊꯣꯛ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯔꯦ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯖꯤꯔꯤꯕꯝꯗ ꯂꯩꯔꯝꯕ ꯀꯥꯖꯨꯒꯤ ꯐꯥꯔꯝ ꯑꯗꯨꯁꯨ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯨꯠꯊꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯤꯔꯤꯕꯝꯗ ꯀꯥꯖꯨ ꯄꯥꯝꯕꯤ ꯊꯥꯗꯨꯅ ꯄꯨꯊꯣꯛꯅꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇ꯭ꯔꯦ ꯖꯤꯔꯤꯕꯝ ꯕꯤꯗ꯭ꯌꯥꯅꯒꯔꯗ ꯂꯩꯔꯤꯕ ꯀꯥꯖꯨ ꯕꯗꯥꯝ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯣꯏꯅ CDO ꯀꯥꯖꯨ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐꯤꯁꯔꯒꯤ ꯃꯈꯥꯗ ꯂꯩꯐꯝ ꯊꯣꯛꯄ ꯁ꯭ꯇꯥꯐꯁꯤꯡ ꯂꯩꯒꯗꯕꯗꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯁ꯭ꯇꯥꯐ ꯑꯃꯅ ꯑꯣꯐꯤꯁ ꯁꯪꯗꯨꯅ ꯂꯩꯔꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯒꯁꯠ 15ꯒꯤ ꯊꯧꯔꯝ ꯑꯗꯨ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯄꯥꯡꯊꯣꯛꯈꯤ ꯃꯗꯨꯗ ꯀꯥꯖꯨ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯐꯤꯁꯔꯒꯤ ꯊꯧ ꯄꯨꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯂꯝꯕꯒ ꯅꯣꯡꯉꯥꯜꯂꯒ ꯖꯤꯔꯤꯕꯝꯗ ꯌꯦꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯊꯧ ꯄꯨꯔꯤꯕ ꯑꯣꯐꯤꯁ ꯑꯁꯤ ꯐꯥꯎꯕ ꯆꯪꯂꯝꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯖꯤꯔꯤꯕꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯊꯧ ꯄꯨꯔꯤꯕ DCꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯗꯅ ꯂꯩꯕꯗꯒꯤ ꯀꯥꯖꯨ ꯕꯗꯥꯝ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯣꯏꯁꯪ ꯑꯁꯤ ꯃꯄꯨ ꯄꯥꯟꯗꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟड ꯁꯣꯏꯜ ꯀꯟꯖꯥꯔꯕꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯀꯥꯖꯨ ꯕꯗꯥꯝ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯣꯏꯁꯪ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕ ꯆꯪꯒꯅꯤ ꯂꯣꯏꯅꯅ ꯃꯊꯧ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯑꯣꯐꯤꯁ ꯀꯥꯗ꯭ꯔꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯑꯇꯩ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯊꯛꯇꯁꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯂꯩꯉꯥꯛꯅ ꯂꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯍꯟꯗꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯟꯖꯦꯟꯅꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯌꯨꯝ ꯅꯧꯅ ꯁꯥꯕꯤꯗꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗ ꯂꯩꯍꯟꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ TS ꯕꯁꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁꯀꯤ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯑꯦꯗꯚꯥꯟꯁ ꯁ꯭ꯇꯗꯤꯁꯅ ꯁꯤꯟꯗꯨꯅ ꯚꯣꯀꯦꯁꯅꯦꯜ ꯁ꯭ꯀꯤꯜ ꯄꯣꯂꯤꯁꯤ ꯗ꯭ꯔꯣꯞ ꯑꯥꯎꯠ ꯔꯤꯗꯛꯁꯟ ꯑꯦꯟड ꯏꯝꯄ꯭ꯂꯣꯌꯦꯕꯤꯂꯤꯇꯤ among adolescents youth studies in Manipur haiba hiramna pangthokpa workshop ta wa ngangladun education minister na phongdokhibani Imphal East ki akampata leba Ideal Girls College ta pangthokhiba workshop adu education minister ma khatana hai hauji relief camp na sangjapam lauduna leriba miyoi singbu mokhoi gi maramda amuk hanjinduna khunda laita hanana belenga na honari hiramna sigi matang na minister na mifam mapu oiduna MLA minister singi oiba mifam amasu pangthokhiba leire mifam adura maru oina lanjen naranglaba singa sigi yum lengang na sabiduna maramda hanjin hanabagi matana kupna khanaki loinana MLA singi oiba committee semduna lanjen naraklaba singa unaduna tatuk tasin tawbagi thabak paket pahore loinana more da ehenba state force thajinduna irang lakshin na honari lengana lamdam asida santi prokna bo honari bas ta miyamna sumateng pangbiyo haiki अमरम वर्कशॉप मरी लेना मिनिस्टर लमदम लाइक लाइसु होइरब नहा लाख 10 रोम लेरी मखोइसिंग लाख 10 थबक फंगदब नहासिंग होइरी अदुगा नहा लाख अमरोमना लैंगा की थबक इंखांग तौरी लाइक लाइसु निंगथीना हाइरगा थबक फंगदबगी अवाबा ममायुनरीबा सि कोगननबा वोकेशनल गी लमदा मियेंग संगत मथौताई मसिना लैंगा की थबक फंगद्रबसु मसागी सेंथोक लंबी अमा सेमदा असब मतिंग होइगनी मांगनाय वोकेशनल स्टडी असि एजुकेशन गी सरुक अमा ओहेनना बोनरी NAP 2020 the vocational study asi maru oina lauduna mairoi singna tamdaba yadaba hiram ama oina yauholli haina sphungdokhi amaromdana kokila lawba singda pinaba purakpane haina singnaba kangkhal monpak khongo phirol sing mai thadokre ngara nungthil pung ahumrom taba matamda kakching district ki sugunu police station ki manungsana sugunu awang lekai gari parking da lamdam adugi maira paibisna lambi da lakpa gari sing sek tobagi thabak sathabada DI tata amana mi ani na haptuna purakpa kangkhal monpak khongop camouflage dress amadi sengna singma yorama thingnare hadi pausnai sugunu awang lekai gari parking asida hanadagi hona lamdam adongi maira paibisna sek post am hangduna arakpa gari sing aina yadaba polam sing purakpra haituna sek tawduna sathaduna lakpani ngarang anal masa amaga nan manipuri amagana DI gari edu mathakta Pankriba polam singa si haptuna purakpane maira paibisna gari edu sek tawba matamda polam singa du yorommadagi lautharaба matungna miya mamang mai thadana mankhre polam singa du kuki lalawa singda pinaba purakpane haibagi singna balai polam singa du purakliba mi ani aduna polam singa du sakpi karong tana pugadabane haina phongdokpa natana makha taba wafam amada phongdokpa laikide hairi adubu gari edu da seng bek mari yoromgani seng adu anal masa adu gini haibadagi amuhana gari da hapkalaba matungna mi ani edu matungna tawduna bu wakhal taminaraba matungna mafam adudagi chatlankhre so hairi Makasa taraku ina to papawmna National Highway 20thAugust makal khudimaki passenger service thingzinanaba warep lauragani National Highway 20thAugust Imphal Jiribam lambi asida mitai community passenger sing satpada aki ekang pokhaliba Manipulega na miyeng sangbi haina mitai convention GD gi secretary W Dinesh mitai naikhre wafam asing asi Jiribam district ki Kaliningarda leba lining thau sanami laisang na pangthokiba pawmising unaba mara Dinesh mitai naikibane magna makhatan hai haukiba me dagi Manipur kanglok irang tholakpadi gap line oiriba National Highway sing da mitai
community singi passenger sing chathok chasin tawba ngamdana lakli maru oina national highway 38 jiri to impal lambi asi jiri bam amadi impal lamgi midai community gidi yamna maru eb lambi amoiri bani hari lambi asida numit chamani helakna ba fawda satpa ngamdana lairi tangai phadana helicopter amadi silchar dagi flight asnari masina maram oiraga leita laira praja miyamna asoba awaba mayongnari maramasna center amadi state lengana akan mamiyeng sangbiduna national highway 38 asida mitai community sing aki ekang leitana satpa ngamna bo hona biyu natrabadi mitai convention jiri na praja miyam guloina NS 37 da makhal khudi maki passenger service thingjinna bo warep lawraga naiki Mauna makatana pungdo kibida hausuk yamna sensitive oiriba jiribam district ta haukiba August ki tang taradagi deputy commissioner hangduna lerakli machina maram oiduna district asigi district administration sauna akaiba thokan madana tana community kyana khundaba mapam sita yamna khudong thineng oirakpa yabagi phibam da leire maramsna athuba matamna manipur lengana district asigi hangduna leiriba DC thabiraktuna praja miyam gi awaba se ko hanbiyo haina su appeal tawki loinana jiribam dagi Imphal Saliba helicopter ki mamal se ate district lobo mamalga yamna khetnana lairi masi COVID-19 gi matamda hangdokhibane lawriba mamal se hausuk phawa hantatriba sikari gi no haibdu lenga na miyamda khangan biu saiki loisilakpo ina topa pawmana kuntraga nitu shuba manipur gi lol gi numit pangthoknakre manipuri lol gi thak ena wangkhat hanana ba anaw thorang kya pekhat pa mathoktai manipur gi tungan ba mafam singda ngasi kuntraga nitu shuba manipuri lol gi numit thoram parks na pangthoknakre Manipur language day state level celebration committee na sinduna thoramasi state ki thakta ngasi palace compound leiba iboyam sumanglila sanglen na pangthokhi thoramadu manipuri sahitya parishad Imphal gi president Longjap Jaisandra Cultural Forum Manipur gi President Huiram Bihari Naharul Sahitya Premi Samiti gi President Nauroibam Indramani Manipur State Sumanglira Council gi Lifetime President PS Gunachandra Sharma Film Forum Manipur gi Chairman L Surjakanta Sharma Madip Writers Union Imphal gi President Sayed Ahmad Marueba Mitung Sing oina saryaki Kuntragan Shuba Manipuri Lol gi numit thoram asi Manipur University of Culture gi umanglai harauba department sinduna Kanchipur de lebe University sigi extension campus sa pangdokhi thoramadu sarugya kiba MUC gi assistant professor TS Robishan hai aikhoina Manipur gi lol gi numit thoram pangthokpa khaktana tana Manipuri lol sibu hena pakthok sakthokna miyamna khangnabagi dama anauba thorang kya pekhatai lol asina nipan suba schedule san mangambasi aikhoi khudimaki sakthok siningai ni swaiki adu hauskui na di miyam paw simatang se lusinjarage mas miyam puna no update ngai minase